post mortem. Salanganba thoina kiba phaude nong khakpagi mangal sinadi magi damuktadi lamjing biboina thoe mahangna laikta pakhiba kainomadi adum niksingi madudi if someone has to light a candle there must be a shadow asumna amamamarta chatlabasu amamada lamjing neba mangal amta orisu lepham thoe masina mana paruba thengnerbu wahi pareng singdugi tayonnabane ma amambaduda nurse tun chatlibaduda adum kok chatuna innare nungjugi mokoldudi lepte asum leptana nurse nupidugi tunginare nong khakpagi mangalduna nurse nupidugi maithong de yebida inai tairba maithong oina tawgumda nasui akiba phangde magi saktam salanganbadi khangbudi nate adum inaduna chatle lepa leitana asumna leptana lakpada hospital gi block mi leinadaba mafam amada nupido khangudana mangkhre salanganba ingangangna asukta adana chatkhraga kadomda mangkhrabana tawrisina asi hairdan ma mathanda taksi sole kadomda mu chatkhrabana haidana ma koying yengi maigi mangal phangdraba mafam adudani ma kangawnana koying yengi hawjiki nurse tubu amambasida kadai tana chatkrabana kaino masibu ngawbra mana tawrise asumna ma mathanda pukningda sole asumna sonbaga thangnaba mikupta trolley inbagi makoldo amu tam taba horakle yamna lengam sangamdana illiba trolley gi chakado grong haidana chatpadi nate asumna ma mana aduda makoldu tabada sidi ngasai aina inaramba trolley dugi makolduni dana adu oitardi trolley induna chatliba maike somda hawjigi nurse nupido soitana chalamba tare mahangna south west lomda maido olakpa matamda nurse nupiduga ngasai hospital gi compounder ani duga punna mi mangda laptakna ure trolley dubu illaga asibak sang duga pulap induna tumin chatliba trolley gi makolduna moli choli gre haibge makol amuga loinana salanganba tawribu matawduda aina mangkhraiduna khallisidi makoi humdi pulap hongnaduna sida leredana aduga karigino makoi humsina hongnaduna misu leitaba hospital su nataba hostel gi block sida trolley sida siba changba khangdaba hakchang polang ma hablaga illisibo makoi gi matawsingcha aidi am chingne mi leitaba mafam sida makoina changsilai sibo black tawba haidi organ transplant tawba aranba lambida migi hakchangi part yolaga chaba black business tawba mioi kangluk tugi manungda chanba mioi kangluk ngakta oijala asi khali madom hawjikti ma asengba chumba ma khangdoknaba khangdadi khanglage makoina chatliba maikese phangnaba tanarage aduga red handed pharage khalle nurse dupi dudi adumuk chale compounder ani duga mong hadana aduga mi changba yadaba restricted oiba area amada changkhre hostel gi block tugi ot haidana amanba signboard manba ma thetunna leba nameplate calling hagelba macha amada chawna mayek lana koktharaba amuburang masuna iri ot operation theater thaba ka dugi thongdo hangtuklaga makhoyumdo trolley dhabliba asibak changdo pusinkhre he kadu makhoi singdo changkhibaga thongdo gamlaungna thingjile salanganbadi mamga mamududa maduda thariba iriba singdo amata ubudi nate sumnatagi kaduda changki haibatani magna khangliba masu ngasaidagi makhoi gi matung inerakpana hawjikti kadugi thongjin mapaduda leplare ngakti khanjane ka sigi thongchi hangtuklaga ai bichangsira sangluba manungdana kaidoramba makhoi singduna
ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯤ ꯑꯣꯏꯔꯝꯗꯨꯅ ꯑꯩꯒꯤ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯔꯨꯛꯂꯕꯗꯤ ꯀꯝꯗꯧꯕ ꯑꯗꯨꯕꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯃꯥꯅ ꯈꯪꯅꯤꯡꯂꯤꯕ ꯑꯆꯨꯝꯕ ꯑꯁꯦꯡꯕꯁꯤꯡꯁꯤꯗꯤ ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯃꯍꯥꯛ ꯅꯨꯄꯥꯅꯤ ꯀꯔꯤꯕꯨ ꯀꯤꯔꯨꯅꯤ ꯅꯨꯄꯥꯒꯤ ꯈꯣꯡꯐꯝꯗꯤ ꯂꯥꯟꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯃꯁꯥ ꯀꯟꯖꯅꯕꯁꯨ ꯆꯦꯛꯁꯤꯟꯅ ꯈꯣꯡ ꯊꯥꯔꯒ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯃꯥ ꯀꯥꯗꯨꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯆꯪꯂꯛꯂꯦ ꯀꯥꯗꯨ ꯍꯦꯛ ꯆꯪꯂꯛꯄꯒ ꯎꯟ ꯋꯥꯏꯃꯨꯛ ꯏꯪꯉꯤ ꯃꯈꯣꯜ ꯃꯋꯥ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯇ꯭ꯔꯣꯂꯤ ꯏꯟꯁꯤꯟꯕꯒꯤ ꯃꯈꯣꯜ ꯃꯤ ꯆꯠꯄꯒꯤ ꯃꯅꯤꯜ ꯃꯁꯥꯗ ꯈꯖꯤꯛꯇꯐꯥꯎ ꯐꯥꯎꯈꯤꯕ ꯂꯩꯇ꯭ꯔꯦ ꯀꯥꯗꯨ ꯃꯩ ꯄꯨꯝꯃꯝꯃꯝꯃꯤ ꯑꯗꯨꯅ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯁꯥꯗꯤ ꯎꯕꯗꯤ ꯅꯠꯇꯦ ꯀꯔꯤꯁꯨ ꯄꯨꯡꯍꯥꯡ ꯍꯥꯡꯕ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯥꯗꯨꯗ ꯄꯥꯟꯕ ꯑꯃꯟꯕ ꯊꯣꯡꯅꯥꯎꯒꯤ ꯀꯥꯏꯔꯕ ꯒ꯭ꯂꯥꯁꯇꯨꯗ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜ ꯃꯔꯛ ꯃꯔꯛꯇ ꯈꯥꯝꯕ ꯌꯥꯗꯅ ꯐꯥꯎꯖꯤꯜꯂꯛꯑꯦ ꯃꯥꯅ ꯆꯪꯂꯛꯂꯤꯕ ꯀꯥꯗꯨ ꯑꯃꯟꯕ ꯑꯣꯏꯖꯔꯁꯨ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥꯎꯟ ꯄ꯭ꯔꯨꯐ ꯌꯥꯎꯕꯗꯧꯅ ꯇꯧꯋꯤ ꯃꯄꯥꯜꯗ ꯖꯝ ꯖꯝ ꯆꯨꯔꯤꯕ ꯅꯣꯡ ꯈꯥꯛꯂꯤꯕ ꯂꯥꯎꯔꯤꯕ ꯃꯈꯣꯜꯁꯤꯡ ꯑꯗꯣ ꯑꯃꯠꯇꯗꯤ ꯃꯍꯥꯛ ꯇꯥꯔꯝꯗꯦ ꯁꯨꯝꯅꯇꯒꯤ ꯅꯣꯡ ꯆꯨꯕꯒꯤ ꯃꯈꯣꯜ ꯈꯛꯇꯅꯤ ꯃꯥꯅ ꯇꯥꯔꯤꯕ ꯑꯁꯨꯝꯅ ꯃꯥ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜꯗꯨꯗ ꯍꯥꯏꯐꯦꯠ ꯆꯤꯐꯦꯠꯇꯤ ꯈꯔ ꯈꯪꯂꯦ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜꯅ ꯊꯣꯡꯅꯥꯎꯗ ꯂꯤꯁꯤꯜꯂꯛꯄꯗ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯟꯕ ꯔꯦꯛ ꯄꯔꯦ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯦꯕꯤꯅꯦꯠ ꯀꯌꯥ ꯑꯃ ꯃꯆꯥ ꯈꯥꯏꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯂꯤꯡ ꯍꯥꯏꯒꯠꯂꯕ ꯃꯦꯗꯤꯀꯦꯜ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯡ ꯑꯃꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕꯗꯧꯅ ꯇꯧꯏ ꯃꯍꯥꯛ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜꯗꯨꯗ ꯍꯥꯏꯔꯤꯕ ꯈꯔꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡ ꯄꯥꯠꯇ꯭ꯔꯁꯨ ꯈꯔ ꯃꯈꯩꯗꯤ ꯃꯍꯥꯛ ꯎꯏ ꯇꯦꯁ ꯇ꯭ꯌꯨꯕ ꯈꯔꯁꯨ ꯄꯔꯦꯡ ꯁꯥꯅ ꯔꯦꯛꯇꯨꯗ ꯂꯩꯕ ꯎꯏ ꯇꯦꯁ ꯇ꯭ꯌꯨꯕ ꯈꯛꯇꯗ ꯅꯠꯇꯦ ꯒ꯭ꯂꯥꯁꯀꯤ ꯕꯣꯇꯜꯁꯤꯡꯗ ꯏꯝꯕ꯭ꯔꯥꯏꯌꯣ ꯐꯣꯔꯃꯦꯁꯟ ꯇꯧꯕꯗ ꯉꯥꯏꯔꯤꯕ ꯍꯦꯗ ꯇꯨ ꯇꯦꯜꯒꯤ ꯗꯤꯕꯦꯂꯞꯃꯦꯟ ꯎꯠꯄ ꯑꯉꯥꯡ ꯑꯃꯅ ꯐꯨꯜꯂꯤ ꯒ꯭ꯔꯥꯎꯟ ꯁ꯭ꯇꯦꯖꯇ ꯂꯩꯕꯗꯣ ꯑꯇꯥꯛ ꯑꯐꯣꯡꯅꯗꯨꯅ ꯎꯠꯂꯒ ꯊꯝꯕ ꯗꯤꯁꯄ꯭ꯂꯦꯁꯤꯡꯗꯣ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜꯗꯨꯗ ꯎꯔꯦ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜꯗꯨꯅ ꯂꯝꯖꯤꯡ ꯑꯣꯏ ꯃꯍꯥꯛ ꯔꯦꯛ ꯂꯩꯔꯤꯕ ꯃꯄꯥꯗꯣꯝꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯃꯝꯕꯗꯨꯗ ꯔꯦꯛꯇꯨꯗ ꯌꯦꯡꯉꯤ ꯃꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯑꯉꯥꯡ ꯑꯃꯅ ꯃꯃꯥꯒꯤ ꯇ꯭ꯔꯥꯏꯝꯁꯇꯔ ꯄꯦꯔꯣꯠꯇ ꯀꯔꯝꯕ ꯁ꯭ꯇꯦꯖꯇꯒꯤ ꯐꯨꯜꯂꯤ ꯒ꯭ꯔꯣꯟ ꯑꯉꯥꯡ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕꯒꯤ ꯂꯥꯏꯐ ꯁꯥꯏꯀꯜꯗꯨ ꯇꯥꯛꯅꯕ ꯊꯥ 9 ꯐꯥꯎꯕꯒꯤ ꯑꯉꯥꯡ ꯑꯁꯤꯕꯁꯤꯡ ꯍꯥꯞꯂꯒ ꯃꯅꯨꯡꯗ ꯒ꯭ꯂꯥꯁ ꯕꯣꯇꯜꯗꯨꯗ ꯄꯠꯊ ꯄꯨꯝꯊꯔꯣꯏꯗꯕ ꯂꯤꯀ꯭ꯋꯤꯠ ꯑꯃꯒ ꯂꯣꯏꯅꯅ ꯊꯝꯂꯦ ꯑꯉꯥꯡꯗꯨꯒꯤ ꯏꯝꯕ꯭ꯂꯤꯀꯦꯟ ꯀꯣꯔꯠ ꯍꯥꯏꯕꯗꯤ ꯈꯣꯏꯗꯧꯗꯨꯁꯨ ꯇꯨꯃꯤꯟ ꯈꯣꯏꯔꯤ ꯈꯨꯗꯥꯡ ꯁꯥꯡꯅ ꯌꯥꯇꯥꯗꯨꯅ ꯂꯩ ꯃꯆꯤ ꯂꯦꯡꯗꯦ ꯕꯣꯇꯜꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩ ꯃꯗꯨ ꯎꯕꯗ ꯁꯂꯥꯏ ꯉꯟꯕ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯦ ꯃꯁꯤꯁꯨ ꯃꯦꯇꯥꯃꯣꯔꯐꯣꯁꯤꯁ ꯄ꯭ꯔꯣꯁꯦꯁ ꯑꯃꯅꯤ ꯑꯣꯟꯊꯣꯛ ꯐꯖꯅ ꯗꯤꯁꯄ꯭ꯂꯦꯁꯤꯗ ꯊꯝꯂꯒ ꯎꯠꯂꯤ ꯁꯂꯥꯏ ꯉꯥꯟꯕ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗꯨꯗ ꯌꯦꯡꯂꯦ ꯃꯍꯥꯛꯅ ꯀꯥꯗꯨꯗ ꯆꯪꯂꯛꯈꯤꯕ ꯄꯥꯟꯗꯝꯗꯨꯗꯒꯤ ꯃꯁꯥꯗꯣ ꯈꯖꯤꯛꯇꯪ ꯅꯥꯊꯩꯕꯗꯧꯅ ꯇꯧꯏ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯃꯥꯏꯟꯗꯨ ꯗꯥꯏꯚꯔꯠ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯦꯁ ꯇ꯭ꯌꯨꯕ ꯑꯃꯗꯤ ꯒ꯭ꯂꯥꯁ ꯃꯅꯨꯡꯗ ꯌꯥꯎꯕ ꯍ꯭ꯌꯨꯃꯦꯟ ꯏꯝꯕ꯭ꯔꯥꯏꯌꯣ ꯗꯤꯕꯦꯂꯞꯃꯦꯟ ꯇꯧꯕ ꯍꯧꯕꯇ ꯉꯥꯏꯔꯤꯕꯗꯣ ꯑꯃꯝꯕꯗꯨꯗ ꯌꯦꯡꯂꯤꯉꯩ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯕꯦꯁꯤꯟꯗ ꯃꯤ ꯑꯃ ꯏꯁꯤꯡ ꯊꯥꯗꯣꯛꯂꯒ ꯈꯨꯠꯁꯥ ꯁꯥꯄꯣꯟ ꯑꯣꯏꯔꯒ ꯈꯨꯠ ꯍꯥꯝꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕꯒꯤ ꯁꯃꯤꯟ ꯃꯁꯥꯗ ꯐꯪꯉꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯉꯁꯥꯏ ꯆꯤꯛꯂꯝꯕꯗꯣ ꯑꯃꯨꯛ ꯇꯨꯃꯤꯟ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯏꯁꯤꯡ ꯊꯥꯗꯣꯛꯄꯒꯤ ꯃꯈꯣꯜꯗꯨꯅ ꯕꯦꯁꯤꯟꯗꯨꯗꯒꯤ ꯃꯈꯣꯜꯗꯨꯅ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯑꯆꯤꯛꯄꯗꯨꯗ ꯏꯁꯤꯡꯒꯤ ꯃꯈꯣꯜꯅꯤ ꯑꯣꯔꯣ ꯑꯣꯔꯣ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯨꯠ ꯍꯥꯝꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯆꯥꯟꯅꯅ ꯏ ꯇꯩꯔꯕ ꯃꯦꯗꯤꯀꯦꯜ ꯑꯃꯗꯤ ꯁꯔꯖꯤꯀꯦꯜ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯡꯕꯨ ꯆꯥꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯊꯪ ꯆꯤꯟꯅ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯁꯂꯥꯏ ꯉꯥꯟꯕꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯃꯥꯒꯤ ꯇꯣꯡꯂꯤꯕ ꯁ꯭ꯂꯤꯞꯄꯔꯗꯣ ꯑꯃꯝꯕꯗꯨꯗ ꯆꯣꯠꯄꯗꯧꯅ ꯇꯧꯏ ꯕꯦꯁꯤꯟꯒꯤ ꯄꯥꯏꯞ ꯑꯃ ꯂꯤꯛ ꯑꯣꯏꯕꯅꯔ ꯈꯪꯗꯦ ꯕꯦꯁꯤꯟ ꯂꯩꯔꯤꯕ ꯃꯄꯥꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯏꯁꯤꯡ ꯄꯥꯊꯣꯔꯛꯏ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯁꯂꯥꯏ ꯉꯥꯟꯕꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯏꯁꯤꯡꯅ ꯂꯦꯞꯄ ꯂꯩꯇꯅ ꯍꯥꯏꯖꯤꯜꯂꯛꯂꯦ ꯏꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯥꯗꯨ ꯇꯞꯅ ꯇꯞꯅ ꯊꯨꯝꯂꯛꯂꯦ ꯏꯁꯤꯡꯗꯨꯅ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯈꯨ ꯃꯄꯥꯗꯨ ꯐꯥꯎꯕ ꯊꯨꯝꯃꯟꯈ꯭ꯔꯦ ꯃꯍꯥꯛ ꯃꯌꯥ ꯀꯥꯗꯨꯅ ꯂꯩ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡꯗꯣ ꯌꯥꯝꯈ꯭ꯔꯕ ꯏꯁꯤꯡꯁꯦ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜ ꯐꯥꯎꯖꯤꯜꯂꯛꯄꯗ ꯀꯥꯗꯨꯗ ꯏꯁꯤꯡꯅ ꯄꯨꯡꯂꯪ ꯂꯪꯉꯤ ꯁꯂꯥꯏ ꯉꯥꯟꯕ ꯃꯇꯝꯗꯨꯗ ꯃꯁꯥꯗꯣ ꯌꯥꯝ ꯍꯩꯅꯔꯝꯗꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯧꯔꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯩ ꯃꯥꯅ ꯈꯪꯅꯤꯡꯂꯤꯕꯁꯤꯡꯁꯦ ꯑꯣꯏꯔꯤꯕ ꯀꯥꯁꯤꯒꯤ ꯐꯤꯕꯝꯁꯤꯅ ꯈꯪꯕꯗ ꯑꯌꯦꯠ ꯑꯄꯟ ꯑꯣꯏꯒꯗ꯭ꯔꯥ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯏꯁꯤꯡꯅ ꯂꯣꯛ ꯂꯣꯛ ꯂꯥꯎꯔꯕ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ
ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯏꯁꯤꯡ ꯆꯦꯟꯊꯔꯛꯂꯤꯕ ꯃꯄꯥ ꯕꯦꯁꯤꯟ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯥꯌꯣꯟꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯏꯁꯤꯡ ꯑꯗꯨꯗ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯕꯁꯨ ꯌꯥꯗ ꯐꯥꯖꯤꯟ ꯄꯨꯟꯖꯤꯟꯕ ꯑꯃꯒ ꯏꯔꯣꯏꯅꯅ ꯂꯥꯛꯑꯦ ꯕꯦꯁꯤꯟꯗꯒꯤ ꯇꯥꯔꯝꯕ ꯃꯈꯣꯜ ꯏꯁꯤꯡ ꯆꯦꯟꯊꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯕꯗꯣ ꯑꯃꯨꯛ ꯇꯣꯛꯈ꯭ꯔꯦ ꯁꯨꯞꯅꯇꯒꯤ ꯏꯁꯤꯡꯗ ꯆꯠꯄꯗ ꯊꯣꯛꯄ ꯃꯥꯒꯤ ꯃꯈꯣꯜ ꯑꯐꯥ ꯑꯐꯨꯟꯅꯕ ꯃꯈꯣꯜꯗꯣ ꯑꯗꯨ ꯈꯛꯇ ꯉꯥꯏꯔꯦ ꯇꯥꯔꯤꯕ ꯂꯣꯛ ꯂꯣꯛ ꯂꯥꯎꯕ ꯏꯁꯤꯡ ꯑꯗꯨꯗ ꯀꯥꯗꯨꯗꯒꯤ ꯃꯥ ꯃꯄꯥꯜ ꯊꯣꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨ ꯁꯨꯛꯂꯩ ꯂꯩꯇꯦ ꯑꯗꯨꯛ ꯌꯧꯅ ꯃꯥꯒꯤ ꯈꯨꯎꯗ ꯏꯁꯤꯡ ꯊꯨꯝꯖꯔꯕꯁꯨ ꯃꯍꯥꯛꯀꯤ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕꯗꯨꯅ ꯃꯍꯥꯛ ꯆꯠꯄꯗꯤ ꯂꯦꯞꯇꯦ ꯑꯁꯨꯝꯅ ꯃꯥꯅ ꯂꯦꯞꯇꯅ ꯆꯠꯂꯤꯉꯩ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯗ ꯃꯈꯣꯡ ꯌꯦꯠ ꯊꯥꯡꯕꯗꯣ ꯄꯟꯈ꯭ꯔꯦ ꯃꯈꯣꯡ ꯌꯦꯠ ꯊꯥꯡꯕꯗꯣ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯀꯔꯤꯗ ꯂꯧꯁꯤꯜꯂꯨꯅꯣ ꯍꯥꯏꯕꯁꯨ ꯃꯥ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯃꯝꯒ ꯃꯝꯂꯦ ꯀꯥꯗꯨ ꯏꯁꯤꯡꯅ ꯈꯨꯎ ꯃꯄꯥꯗꯨ ꯐꯥꯎ ꯊꯨꯝꯗꯨꯅ ꯂꯩꯔꯦ ꯃꯈꯣꯡ ꯑꯗꯨ ꯀꯩꯅꯣ ꯈꯪꯗꯕ ꯑꯃꯗ ꯄꯟꯕꯗ ꯃꯥ ꯁꯠꯇꯣꯛꯄ ꯌꯥꯅꯕ ꯀꯟꯅ ꯃꯨꯛꯂꯦ ꯃꯈꯨꯠ ꯅꯥꯝꯃꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯊꯤꯡꯖꯤꯜꯂꯒ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯄꯥꯗꯨꯗ ꯃꯈꯨꯠꯅ ꯇꯞꯅ ꯃꯥꯏ ꯑꯃꯨꯛꯁꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯏꯁꯤꯡꯗꯨꯗ ꯂꯨꯞꯇꯨꯅ ꯃꯥꯕ ꯍꯧꯔꯛꯂꯦ ꯑꯗꯨꯝꯅ ꯃꯈꯨꯠꯅ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯂꯨꯞꯁꯤꯜꯂꯒ ꯃꯥꯒꯤ ꯃꯈꯣꯡ ꯃꯄꯥꯗꯨꯗ ꯃꯥꯕ ꯍꯧꯔꯛꯄꯗ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯕꯒꯤ ꯃꯍꯨꯠ ꯃꯤꯒꯤ ꯈꯨꯗꯥꯡꯗꯧꯅ ꯇꯧꯕ ꯑꯃꯗ ꯃꯥ ꯇꯞ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯨꯔꯦ ꯁꯂꯥꯏ ꯉꯥꯟꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯝꯒ ꯃꯝꯃꯦ ꯀꯔꯤꯝꯇ ꯎꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯥꯞꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤꯅꯣ ꯑꯩꯅ ꯄꯥꯏꯔꯤꯁꯤꯅ ꯃꯤꯒꯤ ꯈꯨꯠꯁꯨ ꯃꯥꯜꯂꯦ ꯃꯥꯅꯤꯗ ꯈꯨꯗꯥꯡꯗꯧꯅ ꯇꯧꯏ ꯈꯨꯠ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯈꯣꯡ ꯌꯦꯠ ꯊꯥꯡꯕꯁꯤꯅ ꯃꯉꯝ ꯁꯥꯟꯗ꯭ꯔꯤꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯈꯣꯡ ꯌꯦꯠ ꯊꯥꯡꯕꯁꯦ ꯀꯅꯥꯅꯣꯝꯅ ꯐꯥꯖꯤꯟꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯊꯥꯗꯣꯛꯂꯒ ꯃꯥꯒꯤ ꯃꯈꯣꯡ ꯃꯄꯥꯗꯨ ꯈꯨꯕꯣꯝꯗꯨꯗ ꯃꯥꯒꯤ ꯈꯨꯠꯇꯨꯅ ꯃꯥꯕ ꯍꯧꯔꯛꯂꯦ ꯀꯔꯤꯅꯣ ꯐꯥꯖꯤꯜꯂꯤꯗꯣ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯃꯥꯛꯅ ꯃꯥꯕ ꯍꯧꯔꯛꯄꯗ ꯃꯥꯒꯤ ꯈꯨꯕꯣꯝꯗꯨꯗ ꯈꯨꯠꯁꯥ ꯑꯃꯅ ꯀꯥꯛꯐꯩꯒꯨꯝꯅ ꯇꯞ ꯅꯞꯅ ꯃꯥꯒꯤ ꯈꯨꯕꯣꯝ ꯃꯄꯥꯗꯨꯗ ꯅꯞꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯕꯗꯣ ꯊꯦꯡꯅꯔꯦ ꯃꯗꯨ ꯊꯦꯡꯅꯕꯗ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯨꯄꯤ ꯀꯥꯡꯉꯤ ꯀꯅꯥꯅꯣ ꯈꯪꯅꯤꯡꯕꯅ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯃꯁꯥꯗꯣ ꯑꯀꯟꯕ ꯊꯧꯅꯥ ꯑꯃ ꯐꯨꯗꯣꯛꯇꯨꯅ ꯃꯈꯣꯡꯗ ꯐꯥꯖꯤꯜꯂꯤꯕꯗꯨ ꯅꯥꯟꯊꯣꯛꯅꯕ ꯃꯍꯥꯛ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯃꯨꯛꯄ ꯍꯧꯔꯦ ꯃꯆꯤꯟꯗ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯑꯩꯒꯤ ꯈꯣꯡ ꯐꯥꯖꯤꯜꯂꯤꯁꯦ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯇꯧꯕ ꯍꯧꯅꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯗ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯦ ꯂꯥꯎꯔꯤꯕꯗꯨ ꯃꯥꯒꯤ ꯁꯥꯎꯟꯗꯨ ꯑꯦꯕꯖꯣꯔꯕ ꯇꯧꯈ꯭ꯔꯦ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯗꯦ ꯃꯥꯅ ꯂꯥꯎꯔꯤꯕꯗꯨ ꯈꯣꯟꯊꯥꯡꯁꯨ ꯌꯩꯗ ꯇꯨꯃꯤꯟ ꯃꯗꯣ ꯃꯥꯡꯈꯤ ꯇꯥꯍꯧꯔꯤꯕ ꯃꯈꯣꯜ ꯍꯥꯏꯕꯕꯨ ꯏꯁꯤꯡꯒꯤ ꯂꯣꯛ ꯂꯣꯛ ꯂꯥꯎꯕ ꯅꯤꯛ ꯅꯤꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨ ꯈꯛꯇꯅꯤ ꯁꯂꯥꯏ ꯉꯥꯟꯕ ꯈꯧꯇꯞ ꯆꯥꯏ ꯃꯁꯥꯅ ꯍꯣꯠꯅꯖꯕꯗ ꯃꯁꯥꯒꯤ ꯈꯣꯡ ꯑꯗꯣ ꯃꯨꯛꯄ ꯀꯥꯎꯕ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯂꯦꯡ ꯑꯣꯠꯄ ꯌꯥꯔꯛꯇ꯭ꯔꯕꯗꯨꯗꯗꯤ ꯑꯔꯦꯝꯕ ꯇꯥꯔꯦ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯨꯛꯂꯤꯉꯩ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯃꯤ ꯑꯃꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕꯗꯧꯅ ꯇꯧꯕ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ ꯃꯈꯣꯜ ꯑꯗꯨꯅ ꯀꯥꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯧꯏ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯃꯥꯒꯤ ꯍꯣꯜꯂꯤꯕ ꯁꯣꯔ ꯈꯨꯍꯣꯟꯗꯨꯅ ꯑꯣꯟꯅ ꯇꯩꯅꯕꯗ ꯀꯥꯗꯨꯒꯤ ꯃꯥꯏꯀꯩ ꯃꯔꯤꯗꯨꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯅꯤꯜꯂꯤ ꯊꯕꯦꯠ ꯊꯕꯦꯠ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯇꯥꯔꯒ ꯁꯂꯥꯏ ꯉꯥꯟꯕꯗꯨ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯏꯁꯤꯡ ꯏꯄꯥꯛꯇꯨꯗ ꯇꯥꯕꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗꯒꯤ ꯀꯣꯛ ꯑꯍꯨꯝꯈꯛ ꯇꯞꯅ ꯇꯞꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯐꯥꯎꯒꯠꯂꯛꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯁꯂꯥꯏ ꯉꯥꯟꯕ ꯃꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯊꯥꯖꯕ ꯂꯩꯔꯝꯗꯦ ꯃꯥꯒꯤ ꯃꯈꯣꯡꯗ ꯐꯥꯖꯤꯜꯂꯝꯕꯗꯨꯗꯤ ꯑꯃꯨꯛ ꯊꯥꯗꯣꯔꯛꯑꯦ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗ ꯊꯣꯛꯄ ꯊꯥꯖꯕ ꯔꯍꯨꯅ ꯎꯝꯗꯨꯅ ꯊꯅꯝꯂꯒ ꯒ꯭ꯔꯍ ꯂꯥꯛꯄ ꯂꯣꯏꯔꯗꯨꯅ ꯊꯥꯗꯣꯔꯛꯄꯒꯨꯝ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯔꯛꯂꯦ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯊꯣꯛꯂꯦ ꯃꯁꯥꯗ ꯑꯐꯥ ꯑꯄꯨꯟꯅꯔꯝꯕꯗꯣ ꯀꯔꯤꯝꯇ ꯂꯩꯈꯤꯗ꯭ꯔꯦ ꯅꯨꯡꯊꯥꯡ ꯀꯨꯞꯂꯛꯏ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥ ꯄꯨꯝꯕ ꯑꯀꯟꯕ ꯃꯈꯣꯜ ꯑꯃ ꯃꯥꯏꯀꯩ ꯃꯔꯤꯗ ꯆꯩꯈꯥꯏꯔꯒ ꯅꯤꯟꯗꯨꯅ ꯑꯈꯥꯛ ꯑꯔꯥꯎ ꯑꯃ ꯂꯥꯎꯔꯝꯂꯕ ꯃꯇꯨꯡ ꯅꯨꯡꯊꯥꯡ ꯀꯨꯞꯂꯛꯏ
ꯍꯥꯏ ꯚꯣꯜꯇꯦꯖ ꯑꯣꯏꯅ ꯇꯧꯏ ꯃꯉꯥꯜꯗꯣ ꯑꯗꯨꯝꯅ ꯀꯨꯞꯂꯛꯄ ꯃꯉꯥꯜ ꯑꯗꯨꯗ ꯃꯍꯥꯛ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯑꯀꯤꯕ ꯐꯪꯂꯕ ꯉꯁꯥꯏ ꯋꯥꯏ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯗ꯭ꯔꯕ ꯀꯣꯛ ꯑꯍꯨꯝꯗꯣ ꯑꯃꯗꯤ ꯅꯔꯁ ꯑꯅꯤꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯀꯝꯄꯥꯎꯟꯗ ꯀꯣꯛ ꯑꯍꯨꯝꯗꯣ ꯂꯤꯈꯠꯂꯛꯂꯒ ꯏꯁꯤꯡ ꯃꯌꯥꯏꯗꯨꯗ ꯕꯣꯜ ꯇꯥꯎꯔꯒ ꯆꯠꯄꯗꯧꯅ ꯇꯧꯏ ꯂꯦꯡ ꯂꯦꯡ ꯏꯁꯤꯡ ꯏꯄꯥꯛꯇꯨꯗ ꯑꯍꯨꯝꯗꯣ ꯑꯣꯟꯁꯤꯜꯂꯒ ꯆꯥꯗꯣꯛꯈꯤ ꯁꯂꯥꯏꯉꯥꯟꯕꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯁꯂꯥꯏꯉꯥꯟꯕ ꯑꯀꯤꯕ ꯄꯣꯛꯂꯛꯏ ꯃꯍꯥꯛ ꯈꯪꯂꯦ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤ ꯇꯝꯅ ꯂꯥꯏ ꯂꯩꯕ ꯀꯥ ꯑꯃꯅꯤ ꯃꯐꯝꯁꯤ ꯍꯟꯇꯦꯗ ꯑꯦꯔꯤꯌꯥ ꯑꯃꯅꯤ ꯑꯗꯨꯅ ꯄꯦꯔꯥꯅꯣꯔꯃꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯍꯧꯔꯦ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯍꯨꯝꯁꯤꯅ ꯃꯥꯕꯨ ꯂꯥꯛꯅꯔꯤ ꯀꯤꯍꯟ ꯈꯪꯍꯟꯕ ꯄꯤꯔꯛꯂꯦ ꯃꯍꯥꯛ ꯃꯥꯅ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯀꯥꯗꯨꯒꯤ ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯛꯏ ꯁꯛꯇꯝ ꯑꯍꯨꯝꯗꯨ ꯎꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯦ ꯃꯐꯝ ꯑꯁꯤꯗꯅ ꯃꯥꯕꯨ ꯄꯨꯔꯛꯂꯤꯕꯁꯤ ꯃꯥꯕꯨ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯤ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯝꯇ ꯑꯍꯦꯟꯕ ꯂꯩꯇꯦ ꯀꯥ ꯑꯁꯤꯗ ꯃꯥꯕꯨ ꯑꯐ ꯑꯄꯨꯟꯅꯅꯕ ꯍꯣꯠꯅꯕ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯗ ꯈꯟꯈ꯭ꯔꯦ ꯀꯣꯛ ꯑꯍꯨꯝꯗꯨꯗ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡꯗꯣ ꯂꯤꯈꯠꯂꯛꯏ ꯖꯔ ꯖꯔ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯏꯆꯦꯜꯗꯨꯗꯒꯤ ꯋꯥꯡꯈꯠꯂꯛꯏ ꯅꯔꯁꯇꯨꯒ ꯀꯝꯄꯥꯎꯟꯗꯔ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏꯒꯤ ꯈꯨꯎ ꯌꯧꯅ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜꯗꯨꯗ ꯂꯩ ꯅꯔꯁ ꯅꯨꯄꯤ ꯑꯗꯣ ꯃꯁꯥ ꯄꯨꯝꯕ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕꯗꯧꯅꯁꯨ ꯇꯧꯏ ꯃꯈꯨꯠꯇ ꯏ ꯇꯩꯔꯤꯕ ꯊꯥꯡ ꯑꯃ ꯄꯥꯏ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯀꯨꯗꯧꯅ ꯂꯥꯎꯔꯗꯨꯅ ꯉꯥꯡꯁꯛ ꯍꯦꯛ ꯉꯥꯡꯏ ꯑꯗꯨꯒ ꯁꯂꯥꯏꯉꯥꯟꯕꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯊꯥꯡꯗꯨꯅ ꯃꯉꯣꯟꯗ ꯊꯤꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯨꯄꯤꯗꯨꯅ ꯐꯤꯕꯝ ꯁꯦꯝꯒꯨꯝꯁꯨ ꯇꯧꯏ ꯁꯂꯥꯏꯉꯥꯟꯕꯅ ꯅꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯑꯍꯤꯡꯕꯔꯥ ꯑꯁꯤꯕꯔꯥ ꯀꯔꯤꯅꯣ ꯃꯐꯝ ꯃꯔꯥꯡ ꯑꯃ ꯍꯦꯛ ꯈꯪꯗꯦ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯄꯥꯝꯂꯤꯁꯤꯅ ꯑꯁꯤ ꯍꯥꯏꯔꯗꯅ ꯁꯂꯥꯏꯉꯥꯟꯕꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨꯗ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯃꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯑꯍꯨꯝꯗꯨꯗꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯆꯞ ꯂꯦꯞꯂꯒ ꯂꯩ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯔꯦꯁꯄꯣꯟꯁ ꯀꯔꯤꯝꯇ ꯄꯤꯔꯛꯇ꯭ꯔꯕꯗ ꯁꯂꯥꯏꯉꯥꯟꯕ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯆꯤꯡꯅꯕꯗꯣ ꯑꯆꯨꯝꯕꯅꯤ ꯈꯪꯂꯦ ꯃꯈꯣꯏꯁꯦ ꯃꯤ ꯃꯥꯟꯖꯔꯁꯨ ꯃꯤ ꯅꯠꯇꯦ ꯃꯍꯥꯛ ꯃꯐꯝꯗꯨꯗꯒꯤ ꯀꯝꯗꯧꯅ ꯅꯥꯊꯩꯔꯒ ꯆꯦꯟꯁꯤꯒꯦ ꯈꯜꯂꯤ ꯃꯍꯥꯛ ꯑꯍꯨꯝꯗꯨꯅ ꯀꯣꯏꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯃꯉꯣꯟꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯀꯗ꯭ꯔꯥ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯦꯇꯦꯛꯀ ꯇꯧꯔꯛꯂꯗꯤ ꯍꯥꯏꯗꯅ ꯈꯣꯡꯐꯝ ꯑꯗꯨ ꯈꯔ ꯈꯖꯤꯛ ꯍꯟꯗꯣꯛꯏ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯤ ꯃꯔꯛ ꯃꯔꯛꯇ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯉꯥꯜꯗꯨꯗ ꯈꯪꯍꯧꯗꯅ ꯐꯛꯂꯥꯡꯗ ꯊꯦꯠꯂꯒ ꯂꯩꯕ ꯐꯥꯌꯔ ꯑꯦꯛꯁꯇꯤꯡꯒ꯭ꯋꯤꯁꯔ ꯑꯃꯟꯕ ꯑꯃ ꯌꯥꯝ ꯅꯛꯅ ꯃꯥꯅ ꯂꯦꯞꯂꯤꯕ ꯐꯛꯂꯥꯡ ꯃꯄꯥꯗꯨꯗ ꯊꯦꯠꯂꯒ ꯂꯩꯕꯗꯨ ꯎꯔꯛꯏ ꯃꯍꯥꯛꯀꯤ ꯏꯟꯁꯇꯤꯡꯅ ꯐꯥꯌꯔ ꯑꯦꯛꯁꯇꯤꯡꯒ꯭ꯋꯤꯁꯔ ꯁꯣꯂꯤꯗ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯌꯥꯎꯕꯗꯣ ꯃꯗꯨꯗꯣ ꯀꯥꯝꯂꯒꯦ ꯆꯞ ꯆꯥꯅ ꯅꯤꯡꯂꯤ ꯃꯁꯥ ꯀꯟꯖꯅꯕ ꯊꯋꯥꯏ ꯍꯤꯡꯅꯕ ꯁꯂꯥꯏꯉꯥꯟꯕ ꯋꯥꯈꯜꯅ ꯈꯜꯂꯛꯄꯗꯨ ꯊꯕꯛ ꯑꯣꯏꯅ ꯎꯠꯂꯦ ꯐꯛꯂꯥꯡ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯒ ꯐꯥꯌꯔ ꯑꯦꯛꯁꯇꯤꯡꯒ꯭ꯋꯤꯁꯔꯗꯨ ꯄꯥꯏ ꯑꯗꯨꯒ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯑꯍꯨꯝꯗꯨ ꯇꯝꯅ ꯐꯥꯌꯔ ꯑꯦꯛꯁꯇꯤꯡꯒ꯭ꯋꯤꯁꯔꯗꯣ ꯀꯥꯞꯂꯛꯏ ꯑꯗꯨꯝꯅ ꯐꯥꯌꯔ ꯑꯦꯛꯁꯇꯤꯡꯒ꯭ꯋꯤꯁꯔꯗꯣ ꯁꯤꯖꯤꯟꯅꯔꯛꯄꯅ ꯃꯅꯤꯜ ꯀꯌꯥ ꯑꯃ ꯄꯥꯏꯊꯣꯔꯛꯏ ꯀꯥꯗꯨ ꯈꯔꯒ ꯍꯥꯟꯅꯗꯒꯤ ꯃꯝꯗꯨꯅ ꯂꯩꯕꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯦꯛꯁꯇꯤꯡꯒ꯭ꯋꯤꯁꯔꯗꯨ ꯁꯤꯖꯤꯟꯅꯕꯗꯒꯤ ꯂꯩꯆꯤꯟ ꯊꯥꯕꯗꯧꯅ ꯃꯤꯁꯇꯤ ꯐꯣꯒꯤ ꯑꯣꯏꯍꯜꯂꯦ ꯑꯣꯏꯔꯤꯕ ꯑꯦꯠꯃꯣꯁꯐꯤꯌꯔꯗꯨꯗ ꯑꯗꯨꯝꯅ ꯅꯤꯡꯊꯝꯊꯥꯒꯤ ꯂꯩꯆꯤꯟ ꯊꯥꯕꯗꯧꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯂꯥꯏꯉꯥꯟꯕ ꯈꯨꯠꯇ ꯑꯦꯛꯁꯇꯤꯡꯒ꯭ꯋꯤꯁꯔꯗꯨ ꯄꯥꯏ ꯑꯃꯝꯕ ꯑꯃꯗꯤ ꯃꯩꯈꯨ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯀꯥꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁ꯭ꯔꯦꯡ ꯁ꯭ꯔꯦꯡ ꯂꯥꯎꯕ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯉꯥꯏꯈꯣ ꯆꯦꯟꯈꯤꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯟꯅ ꯂꯥꯎꯔꯛꯏ ꯉꯥꯏꯈꯣ ꯆꯠꯈꯤꯅꯨ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯅ ꯁꯂꯥꯏꯉꯥꯟꯕꯗꯨ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯦ ꯐꯣꯒꯤ ꯑꯣꯏꯕ ꯔꯨꯝ ꯏꯁꯤꯡꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯆꯦꯟꯊꯣꯔꯛꯑꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯅꯔꯁ ꯅꯨꯄꯤꯗꯨꯗꯤ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯗꯨꯅ ꯃꯥꯒꯤ ꯇꯨꯡ ꯇꯝꯅ ꯇꯥꯟꯅꯔꯦ ꯅꯨꯄꯤꯗꯨ ꯍꯟꯕ ꯂꯩꯇꯦ ꯁꯂꯥꯏꯉꯥꯟꯕ ꯅꯨꯄꯤꯗꯨꯅ ꯇꯥꯟꯅꯔꯦ ꯍꯥꯏꯕ ꯃꯥ ꯈꯪꯂꯝꯃꯦ ꯇꯨꯡ ꯍꯟꯅ ꯑꯣꯟꯊꯣꯔꯛꯄꯗ ꯌꯥꯝ ꯅꯛꯅ ꯅꯨꯄꯤꯗꯨꯅ ꯈꯨꯠꯇ ꯊꯥꯡ ꯄꯥꯏ ꯁꯂꯥꯏꯉꯥꯟꯕꯗꯨ ꯇꯥꯟꯅꯔꯦ ꯃꯝꯒ ꯃꯝꯂꯦ ꯁꯂꯥꯏꯉꯥꯟꯕ ꯃꯍꯥꯛꯅ ꯆꯦꯜꯂꯤꯕꯗꯨ ꯃꯥꯒꯤ ꯍꯣꯁꯇꯦꯜꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯅ ꯈꯟꯅ ꯆꯦꯜꯂꯝꯃꯤ ꯅꯨꯄꯤꯗꯨꯅ ꯃꯥꯕꯨ ꯐꯪꯒꯗꯕ ꯁꯝꯅꯥꯗ ꯂꯤꯠꯂꯛꯂꯦ ꯁꯨꯝ ꯇꯨꯡꯌꯥꯟ ꯇꯝꯅ ꯇꯥꯟꯅꯔꯛꯄꯗꯨꯅ ꯑꯁꯨꯝꯅ ꯇꯥꯟꯅꯔꯛꯄꯗ ꯁꯂꯥꯏꯉꯥꯟꯕ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯥꯌꯔ ꯑꯦꯛꯁꯇꯤꯡꯒ꯭ꯋꯤꯁꯔꯗꯨꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯅꯔꯁ ꯅꯨꯄꯤꯗꯨꯒꯤ ꯃꯀꯣꯛ ꯋꯥꯏ ꯃꯄꯥꯗꯨꯗ ꯊꯣꯝꯃꯤ ꯑꯗꯨꯝꯅ ꯊꯣꯝꯕꯗꯒꯤ ꯅꯔꯁ ꯅꯨꯄꯤꯗꯨꯒꯤ ꯃꯀꯣꯛꯇꯣ ꯃꯉꯛꯇꯒꯤ ꯊꯣꯛ ꯂꯥꯎꯅ ꯀꯦꯜꯂꯛꯏ ꯑꯗꯨꯒ ꯀꯣꯛꯇꯨꯅ ꯅꯣꯕꯥꯞ ꯄꯥꯝꯕꯤꯗꯒꯤ ꯅꯣꯕꯥꯞ ꯀꯦꯟꯕꯗꯧꯅ ꯄꯣꯞ ꯂꯥꯎꯅ ꯀꯦꯜꯂꯒ ꯐ꯭ꯂꯣꯔꯗꯨꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯍꯛꯆꯥꯡꯒ ꯃꯈꯣꯡꯒ ꯇꯣꯈꯥꯏ ꯇꯥꯗꯨꯅ ꯂꯩ
ꯍꯛꯆꯥꯡ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯂꯣꯡꯅ ꯇꯥꯔꯒ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯀꯥꯎꯔꯤ꯫ ꯋꯥꯔꯤꯁꯤꯒꯤ 38 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯇꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫